Hello guys, ngasi wari sidi kanagum muna thabirakpani khoi ki channel sida hapiro haidana khoi gi mahakna koiba chatlubada thengnarakpa bhut haitare ko lai mahakna sida kaino photo kapaga su thabiri ei photo du su ai habitam utchar ke naksala ko ado photo do hek uma tam dai di tu je khyawlaw na chung haibitare ado ai habitam ulakke ko me sida leiri ji ne mahakna kapak pa pot tu ni ko angon tharai sha ado chumra chumdabra habdudi isu khangde tawdabu hapiru hairbani mana photo ka konana wari kharasu ibire si ai mayam na hapetang yengan jarake sigi jine ba sida kana ki roi de bam ti yung piu se sigi photo se masamak na kapak pani atana hai aduda mak na wari kharasu somda ibire ko sida yaure urum da khangde horen screen gina kan zum to anjaramage aduga mak na ibirak pa wari duna sida leire ko me sida lei jo hoidoi ni ko ado ai adum pathok char ke kamaina to ge habdu adum yengmine si koi gi sigi sida yana lokhacher age ko magi koi gi sida nandak magi koi gi sigi man ibse sisi han ai pathok char ke adum phone di pajar ke ko sidi aseng ba isa da thengna ke bo wari ni kaisam thong makhongda nupi ama ahing pung ama adwaida thongkhongda hikna kaptuna lerami aduda aina kanano haiduna manakta changjallaga yenguba matamda musuk muraga masam mamangda haitharaga hek launa angang ama pamduna lerambadu thengnakhibani aduda aina butni habdu karamna khalake habdu haijage numittu minute 10 marom leraba matungda tata magic ama khak thawrami matamduda tata magic headlight thalakpaduda nupido masak uba phangni tata magic chatkraba matungda mahaki thawai amuk uba phangi adudagi aisu adum chele numito nongsu thili su chui thokte lambido pungmammamme interest oiragadi wari makha khangning baleragadi comment to birau angak pathokdok yam thengnare ado sisina matik niko ahan bagi aina uchabado sije aduga mathangi keno sida mu haijar ke mana iraga thabirak pasi oina umpajar ke bro aigi ming nandakumar khangabok awang laikai dagini aina class mari karamdai adwaigi akhoi ima je cancer na aduna sikre adudagi ai lahing khol children home da lairakibani orphan home da chahi ani muk lairami aduda lairik ningthina tamba phanglaktabadagi di kaisam thongdagi apan ba kauba imanaba amaga aiga asumna wari sanaki bai ibani mafam asia thadoktuna ibani chenthokrase haida wari tanare adudi karamba timing da chenthokse ge haidana aina hange aduda mana hairake bai adudi numituda mayam tumna khraba matungda mafam asidagi thokrase haidana lepnarebe adudagi di ibani pabungda tumbada sus tongsellaga tumlammi mikap ama tumluraba matungda pung yenguba matamda di pungsi 12 ga makhai muktaraga lerami adudagi di aina imanabaduda bhai hawgalo haidana hawdokpa adudagi di imanabado mapan thokpa saraga thong tapna hangdoklaga thogle adugi matungda gate achauba muk tapna hanglaga thoglakle matamduda huisu yam kanna khonglai adudagi ibani kanna chelakle mi asiba pumba chingya phawraga chelaklami sangakpam main road yawre ngahak leraga nong thili tarami lambida police khara mai tiktuna leram noi anibu thengla kansida kadai da chali no haidana haklaklami aikhoina yumda chatpani khara thengdokre haidana khummi adudagi imphal bazar yawsalami adudagi aina bhai nang yum yawgadaba kyamna walige haidana hange mana thong amalai asilan to oga khara chatlaga yum yawrani na hai adudagi ibani se kaisam thong du yawsale thong lan tharak paga ai ki left side to da angang ama kappagi makhol ama tai haiduna aina kanano ni asuk thengla kanchi da kappisibo haidana mangak cha changsilaga yenge nupi ama angang pammaga masam do mamang da haitharaga leibdu urammi adudagi di tata magic ama tharuklam aduda kanamta pamba udeko magic chat khraba matung da amuk ureba adudagi di aina sidi butni haidana khanglakli adudagi di aina imanabada bhai adanu pi ama phammaga leire haidana hai mana asida kanamta phamdena hai chasi law haidana thoglakle magi yum yorum daida thongal maya da leiba cemetery amada amuk ai changsiluiba mana chingthoklaga ngawrabo nang aduda kaigi changino sidi mangne haidana hairi adumai tawdana imanabaduna chingthokdana porakpadagi di aise yumda yoksalakibani mangonda thokiba matamsina akhoi 2010 da akhoi isada asengba thengnajabani semjin chajilaga haijabana jade masada thengnadriba minadi karamna thajagani haidana sumaina ibire ado angtanga ucharamge ngasai gi moina thengnari haba potuni ko
मोइना फोटो कापगा पुरकपनी हाइनासु हाइबिरेको अदम तंग येंगसे सिसिनि उबेको मैम अदुगा माकना थागतपदुना मागी फेसबुक दा थागतप माले सिसे अदा मागी मिंग जिसुको नंदकुमार x 7g हाइदना सुमाइना लई माइसे नंदकुमार 7xg हाइदना अदो सिसिना माना फेसबुक दा थागतप वारी मतेक तो ओइगदोइनेबको अदुगा हुजिक मसामकना इरगा थाबिरकप वारीदुना सिगी वारी मसाना थाजरइबा वारीसे ओइगदोइने अदो तसेंगना थोकिब्रा नत्रगना थोक्तब्रा हाइबदुदी ऐसु खंगदे अमकसो हना हाइजरी अदुबु थेंगनबा मी खक्तंगना खंगदबनी हाइबदुनिको अदो अखोइसु अदुम बुटसे लैयेना खंगबै वानी लैरे लैत्रे हाइबदु खंगदे अखोइसु वारी ओइना सुम पंगलीदा लैबा पंगता ताबगी वानी अदो इसाददि ngasi फावबदा थेंगनबदि याउद्रि होय साहम मोय कै वय अखोइगी मनम नमथिबोय कै वय अखोइ मांगदा कनो पाइरा चटखिबा खोटखिबा अदुमबदि अदुम थेंगनेको तसिंगना होय एक्जेक्ट सि बुटनी गायना थेंगनबा अदुमक्ति याउद्रि हाइबा तारे अदो मयामजु सिगी वारी सिगी मतंगसिदा खंगबि यावरगदि कमेंट हाइबिरमु अखोइना सिगुम्बा वारी से अखोइगी चैनल दा हपचबा मतमदा कनागुम अमतगी महमदा सोकदबा अमदि कनागुम अमतगी महमदा लाना खनबगी वखलोन दा हपचबम तलेजदे अखोइगी वारी थाबिरकलिबा मियोइसिना मसादा थोकिबा वारीदु तमजनिंगबदगी अखोइगी चैनल सिदा हापियोन हाइरकबदगी अखोइना अखोइगी चैनल सिदा पुदुने लाक्सबनी अदो सिगुमलाबा नुंगाइ नुंगाइबा इंटरेस्टिंग ओइबा वारी मयाम अमा ताबिनिंगबा लेबा तारगसु अखोइगी चैनल सिदा वारी अनोनोबा थागलकपा ngaiduna लेबियो हाइबसे थमजगे अदुगा सिगुमलाबा असेंगबा वारी हाइबा तारे पुंसिदा थेंगनखिबा और पुंसिगी तांखक अमदा थोकिबा थौदोक रोमांस की मतंग लव की मतंग दोइबा याय क्राइम की मतंग दोइबा एनी और एनी बुत थेंगनखिबगी मतंग दोइबा हापिनिंगबा लेबा तारगसु आई नंबर मखक्तंग हाइजरमगे नंबर अदुदी 9774505165 हाइरिबा नंबर सिदा WhatsApp ता पाउ फाउबिरउ अदुगा दोमदमना हमनिंगलिबा वारी सिंगदु अदोमदमगी फोन की नोट्स दैथोक पिरे हाइरगा अखोई WhatsApp नंबर अदुदा कॉपी पेस्ट ऑप्शन दा थाजनबिरो अखोइने सुंसोय सोइदना अदोमदमगी वारी सिंगदुबो अखोइगी चैनल सिदा हापंगमनबा होनजरके अदुदी नसिगिदमक्तदी काइनारसी मथंगी वारीदा मु मैं पुनः थेंगनारसी नेफरे